Angshina maram oraga lamdam asigi setmilon asi sahi tara kun hena sontakhre debadata state asida center khutingmakta discipline amadi patient watpana lamdam asi hiram khuting na sothaduna laidi lamdam asigi hawgalagli bana hasina lamdam asigi asoiba puma thidokna sumthokpa matam oiri haina horticulture and soil conservation department ki director ke debadata sharmana phongdokre Wapam asing all Manipur Progressive Farmers Association amadi Arambai Tengol Unit 14 sinduna Konthauzam Kangjebung Community Hall da Role of Youth Sustaining Agriculture haiba thimna nomigoeba khana nainaba amadi awareness program ama ngasi pangthokibadu amadi lena phungdokibani ke debadata sharman hai state asida hauji thoklibi irang asina maram oiraga lamdam asigi setmilon asi sai tara kun hena sondakri sei kharagi mamang lamdam asida tawrama sokha thaurangi thabak ngasi tawba ngamdana lairi state asigi setmilon asabu thawdang ama lawriba law suhubigi thabaktasu state asida thoklibi irang asina yamna sauna si thingama piri agriculture sector yaw tuan sector sing amu hana chakhotna bahona bada lamdam asigi naha sing asabu thawdang ama lairi ngasi arambai tengol ki members sing lamdam asigi agriculture sector da bakhoi goiba kari thawdang lawbi yabagi haina khana nainabigi mifam ama pangthokliba yamna matam sari sanglaba sayesida hiramasigi matang na khanaba mataraitri lamdamasi mahausa lairembina resource kaya ma pibi ramduna aikhoi asi nungaijaro haina thambiramani adabu khudong saba kya si aikhoina lawba ngamdabadagi aikhoi asi sakhatpagi lamda yamni hena khumang chokshina sangshin ngamdabani sai kunthra nifu hena lamdamasida agriculture ga mari lainaba loisang agriculture department ICR amadi CAU lairabasu masigi kanaba aikhoi irau lawba ngamdri masak masu thokpa thaba amata pakhatpa ngamdri asoibasing asi khangdokpa amadi semdokpa sangi state asi discipline amadi thaba ama tawbara patient gi award pa ama lairi naha singna sector khudimakta patient amadi commitment amaga loina thabak tawba ngamlabadi state asi gi sakhatpagi lambida thunna yana sanction ngamgani haina director ke Devadata Sharmana phongdokhi ngasi gi khana nainabagi mi phamaduga mari lenna agriculture department gi director Peter Salam na hai agriculture sector lamdam asida laidiba naha singna yaukshinduna yamna khumang choksin mangani agriculture land hantharakpa climate change ising isaw amadi ikang thokpa laina tina kya sina maram oiraga lamdam asigi agriculture sector yamna sauna singnaba moiri singnaba kya ama lairaga su agriculture department na matam gi oiba thabak thorom kya paikhatuna lawmi singna thengnaba khudong sadaba ko honana bo honari department mamang da urea lawmi singna phangdabagi waba sai asidagi ko honana ba kano honari ashida mai pakna sangshili campaign am oina department asina lamdam asida double cropping tawba yaba beli gi apunba lokpam hectare lakh amagi manungdagi hectare taraga mangarom chakhaw thana ba thorom paikhalagani amasum department campaign mota sangsinggadoriba khongthang sina lawmi singi setmilon yamna sauna ohongba ma purap ngamgani haibi aset pathajabale mamangna sai amada lawro ama loikhraga mathangi lawro ngaiduna lophom kya lemna monganba matamnati tuan expert sing amadi scientific input sing lawduna lamdam asidagi lawpham sing asi double cropping tawba ngamna ba hotna ba sangi state asigi oina ithai lawkhong irrigation khudong sagadaba double cropping da yamna sauna khudong saba ma oiri hen su paus ta makhatari lainga ki school phagaran si mission hawdok khibe si tungi yumbuda loigadoriba mahairoi singi mingda thika tawribra besona Manipur lainga ki school sing phagatnabagi panamda school phagaran si mission hawdok khibe si tungi yumbi mahairoi singi mingda thika tawribra hain am adami party Manipur state coordinating besona thingnamna phongdokre Haribo apam si Manipur press cup the pangtok pog mi mamada haikibani besuna na makataradun am adami party Manipur lainga ki school khar yingsulubada phibam sokpa kya thingna bada natana school phagaran si mission paikhalaba matung lainga ki school ayama mahairoi masing yamna hantharakpagi phibam thingnare school amada mahairoi tara phana leitaba thengna bada natana contract leiba oza satruk rom tolop pibi da badana tana khudong sa da ba mayuk na bathing nare mashina maram oirag school phagaran si mission gi panamadu gi namada miyoi khrana thika tawduna leiribasi panamadu phangan ba mari leina basina miyeng sangbi waki mangna hai Manipur gi lambi thong aduki matik phatabana thamliba si Manipur miyamu center amadi Manipur lengan usita bani haina lawi thokliba sahi ani ga thani helabi irang sigi matangda center na kuki su kangbuga wari di sanaba aduga Manipur miyamna su sangdoktre haina wakhal nungai hanbigi phibamda leiribasi athubura su sangdokte khangadabana ki
पाउगी मिफम अदुर आम आदमी पार्टी मणिपुर की स्टेट कोऑर्डिनेटर विश्वनाथ थिंगमना पार्टी की नौना लीगल इंचार्ज ओइना खल्लबा एडवोकेट टीम की मिंग अमदी डिस्ट्रिक्ट मापन की डिस्ट्रिक्ट इंचार्ज ओइना खल्लबसिंग की मिंग लाउथोखी लेंगांगना सिंबिद्रबा कक्सिंग वाइरीदगी खोंगनांग मरी फांगबा लंबी मियामना सेमबाउख्रे कक्सिंग की महाइरोइसिंग की ख्वाइदगी मरु ओइबा लंबी अमा ओइरिबा केएमसी रोड हाइना खांगनरिबा कक्सिंग खोंगनांग मरी फांगबा मदी कक्सिंग बाजारदगी खा मणिपुर कॉलेज आईटीआई पद्मरत्न इंग्लिश स्कूल कक्सिंग पब्लिक स्कूल कक्सिंग हाई स्कूल कक्सिंग जूनियर हाई स्कूल नसिंग महाइरोइसिंग की सत्फम ओइरिबा लोइनना कक्सिंग वाइरी प्रजा सिंग अमत गायरबा लंबी असि मतम कुइना लेंगाना सिंबिदबदगी पोटहोल गाक्ता गायरक्तुना खुदोंग थिबा कया मायोकनरकपदगी नहा सिंगी खोंगथांग कौबा लुप अमदी कक्सिंग वाइरी की क्लब तरुक की अपुनबा बुदी अमा ओइरिबा यूनाइटेड क्लब ऑर्गेनाइजेशन कक्सिंग वाइरी कमला परेंगदगी हौदुना कक्सिंग खोंगनांग मरी फांग फावगी लंबी सेमजिनबाख्रे लंबी सेमजिनबा अदुगा मरी लेदना नहा सिंगी खोंगथांग की प्रेसिडेंट ओइरिबा मयांग लंबम राबीना फोटोखिबदा महाइरोय अमदी मियांगी मरु ओइख्रबा लंबी असि खा मणिपुर कॉलेज की वाइरी कमला परेंग फावगी एमएलए रमेश होना अबर ब्लॉक की थादुना लंबी समजिनखिबा लैरे मसिगिदमक एमएलए बुथगली अदुबो लेमौरिबा सरुक्ति समलमदबना लंबी सदोगसिंदा अवाब क्या मयंगनरे असिगुम फिबा मसिदगी लंबी असि खरदंग ओइरबस फगनबा सेमजिनबा होरगनी सेमलिबसि तुंग कोइना सकदबदी नति अदुना लेंगा की मरी लेनबा लोइसंग येंगसिनबिदुना अफबा लंबी अमा मियामदा शिनबिरकनी हाइबगी थाजबदु थमलेखि ngasi lambi sembadu saruk yakiba United Club Organization Kaksing Wairi gi President Moirangthem Brojen hai lambi ase lenga na gengsin bidabana pothol ngakta ngairakli machine miyamna saunu khudong sadaba mayona hali asiguma kayas lenga ki mari leina ba authority oiriba PWD ni gengsin ba amadi senpham thokni adobo sembi raktabana miyamgi tengbang loinana lambi ase semba hogani matung tarakwadadi mari leina ba authority na phibam masi thoktana ba gengsin biu hainu su appeal tawki loinana lambi semba asida mateng panglakpasing busu thagatle haiki Sandelgi Mahatural Matak Sabat Hong is sound a namtaki with the Satok the Sinjada with the sound Awaba Munari. Sandel Distriki, Nonglo Beles Amadi, Lua Kulen Aniki Marak the Sea Liva, Mahatural Matak Sabat Hong is singing sound and namtaki Vana Maramoidu. Miamna Lantulan Sintawa Yada with the Yamna sound Awaba Munari. Laingaki, Maikadi Atuba the Miang Sangbiduna, Tongas Shambi, you hide a Beles authority Makadi Hijarakli. Paushin High, Tongas Langaki Matingamata Yaudana, Mapamatuki Kunjasan Sakimani, Tongasida, Nonglo Beles Amadi, Lua Kulen and Nigi Prazas and Yamatanga Lambiwadi, Kunanina Paudo Pogin, Taubada, Taubagalina, Mahiration Lady Clasutamba Pagisu, Amatanga Pauna Oilibani, Hina Beles authority Makadi Fundorakli. Sote Beles authority ki general secretary zone sote na phungdo kibada thong asi lengang na athuba matam da miyeng sangbuduna athuba matam da semjin biduna lanthok lansin tawbi han biu maduna trabadi khunja singi lifeline kakpaga sapmanaraga nehri Agartala da saknai raba theater icon Ratan Thiam laikhidabi ningsing thoram pangthokre laikhidraba saknai raba theater icon Ratan Thiam gi ningsing thoram Tripura gi Agartala da leriba Manipuri Library and Research Center da Manipur Sahitya Parishad Tripura na sinduna ngang pangtokre thawra madu da Sahitya Academy Award Sharat Chan Thiam ISKCON Manipur Development Council ki General Secretary Dusari Gopal amas Manipur Sahitya Parishad Tripura ki President and Biramangol Sarugyaki basing na laikidra Ratan Thiam ki photo da laisu katpagaloy na mini ani tumina leptuna awabas pungtoki thawra madura Sarugyaki pa Sharat Chan Thiam na pungtoki bada Ratan Thiam na laikidaba si Manipuri ki tanata na malem ki asob mangjaba mani mag na malem da Manipur sak taklamba asima tungkoy na ningsing no lehuragani theater gi lamda na tana khunagi isu kya da mag na khut tharam da balati ma ki wakhalo na madi haisingba kya ai khoina nainaba summi ki Laikhidaraba Surak Habam IBM Sag imung da apun Surak Habam Sagai Trust na lupa lising taragani toy tiang bangkre. Apun Surak Habam Sagai Trust na Sagai Sasing Gimarak ta awa na taraba sing da mating panglakpig saru amoyna. Hauki bing lising ani ka kungo humdo gi me humdi gi hauki ba kanglu ki landa more prem nagar da gi lanje na duna lamboy khonang khong relief kem da leiram laba matung langol game beles ta leira khibi Surak Habam IBM Sa debi sa yangkhai ga manga mapuroiba Laikhidaraba Surak Habam Bela Rims Hospital like Naraba Matunda, Taibang Paul Tadokre Haiba, Pau social media the Ubadigi, Trusky Mekadigi, Lana Tarongi Mating, Wina Vahaiduna,
ngasi lupa lising taraga ni teng bangkri haina apunba sorok haibam sagai trust ki kanbena oje sorok habam na press thadorak pa sirol man haidi sirol asin hai ngasi ki teng bang khoksara du trust ki vice president na sorok haibam na lusingki loinana secretary basanta sorok haibam treasurer manglem jaw sorok haibam convener oje sorok haibam executive member chawbam madi ibo bi loinana member Bharat Basa Sorgyakhiari, Kongsera Duga Mari Rendra Trust ki Secretary Basanta Sorkhaibam Fungdokibana, Sagai Singi Marakta Kahina Khudong Saya Mayu Nabada Matamda, Makoigidama Ekoi Lady Haina Pambom Tingdun Angamating Pangnadragadi, Sagai Sa Uirubiki Arthur Tokti Haina Fundoki, Loinana, Layoy Krava Ibim Sa Devi Sorkhaibamgi Lehori Bamasa Sinasu Imagi Lana Thoramgi Mating Pangbiraki Pony Wakal Nungaiba Wapum Kya. Thambirakpagidama apunma sorok haibam sagai trust ki miyoisingbusu thagatpa phungdorakhi August 10 India ki humdraga nipan suba Independence Day numit ki ayuk pung manga dagi nungthil pung mari phawba Manipur pumba general start lauthokle NRFM Lagliba August ki 10 English ngani ki kunga manga India ki humdraga nipan suba Independence Day Manipur numit asigi thoram miyamna pangthokpiganu numit asigi ayuk pung manga dagi mari phawba Manipur pumba general start thamle Mai ising analeng media natana atingba simiyam na thugai pi kanu haina aina thingraba Manipur gi lahulup ama oiriba National Revolutionary Front Manipur NRFM Central Headquarter gi Performance and Publicity Secretary gi thopuriba sanajawba maitei na khuyek pi duna press thadorakpa sirola mana haidi chola sin hai Manipur na Indian Union the Yaukibasi, India Nampu Kibani Haba Asumbo Ibana, Nasisu, Manipur Miam, quietly Awaba Mayuna, India gi victim on Hingliba, Mahing Asina Asumba Kudamodi. Haleng dana Indiana Maningtam na Manipur Kunai Miyangi Matakta, Loilam Langaki Sai, Humdraga Taruksuna Satarakli, Kunai Subunakal Kudinda, Sapsenduna Malem Laimadi Gimarupang na Mutanaba Lepalatana Kutarakli, Aikogi Manipur, Maningtam na Palakpalaitakni, Aikoi Englishing na Laigavani Hibasida Kanagi so Akivalati, Adubu Wahi as India gi Kwaidi Asauba, Wahi Oidun Manipur Kunai, Angamatak, what India gi Asawa. Matau oidi hari sola sinai ngasi phawba sei humdraga taruk supna Manipur ko apik lamdam asitami phami pun miot minai aron apong misiminata na pareng lengdun English ngani ga kunga mga phawba han sathatuna lakri makhal makha kya gilalong puthok tuna lepa leitana Manipur kunaida maning mamang thatuna landari ngasi ma haujuki mirol na hakthing na thengna tuna mayunari English ngani ga kunga humdoi gi medagi ne ta da khusem gi irang thon India gi tawbangam haising butuna mayai ka bachinja ka iroina kunai sigi mayol sikthatuna thudek tuna thamri thangpham hangpham thukle me ahum English ngani ga kungo humdoi kanagi lan kanana kanara karigi kanaga thengna gadaba kadai da haibastidi palepham khangandana koilau lauhanduna karigi damak haibasimadi sanaina ba khongthang amada kunai sigi wakalol budi oijaba thiba ashingbagi saktam langba singkharana namsinduna lan thingna hanbagum tarakli aikoigi iramda segaijabagum ohelakli hari Kidnapper Singi Makutagi Mioema Kankre, Sienaba Bangladesh Masa Mari Fari Hedi Bangladesh Tagi Barat Kingam Kaimanu Sangshilalaga Mioema kidnap Torama Bangladesh Police Constable Mayana Mio Mari Police Amadi BSF Ki Kambun Fakre, Pazindra Tamlamba Mioeduna Kana Kanmangam Kre, Amasu Miam Irang Horaktuna Police Ki Makutagi Bangladesh Masa Singa the Pubigi Tagdokta Aso Apanang Krehadi, Haribat Tagdo Singarang Megaliagi, Southwest Khasi Hills Toki Benehadi, Southwest Khasi Hills Ki Superintendent of Police ESP Bandra Palang Gayarwana Fundokibada, Tasiki Nipan Ayupung Nipalum Tabamatamda, Rongda Gai Village Taliba Dukanamada, Makuta Kulai Pabamui, Nipano Palaki Dukana Dugi Nakalda, Hiptuna Laiba, Balsarang, E Marakobamioi, Sahi Taraga, Sahi Kungama Turum Surabamiu, and Maparaga Puki, Lona Maki, Makok, Numina number Golina, Dukana Dugi, Mapugi phone number Pinavakianki, Madugi Matungina, Adubu Makuta, Tawelna Punsilaba Matung New. Rongda Gai Village the Pubagoloina Mapamaduda, Hatnaba Torang Toramadigi Mueduna, Mapamadurgin and talk to Noselagaba Matung Marakna for the Levi Yumamada, Senshin Bagaloina, Tongon Sinduna like Yedi, Madugi Matunga Mui Singaduna Tan, Rapagaloina Yumgi Tonga Duda, no Mayron Amakapsila Podigi Manung de Leba, Balsarang, E Marak Yumaduginakal, Sienkinaba, Honabadam Hapu Mui Singaduna Paraga Puki. Yumadugi Muyishinda, Pubadagi Soklaba, Balsarang, E Marak medical treatment Pinavakan Kieri. Ayupunganiga minute Taraga Mangarum Tarakumatamda, police na pau, the tower, the Mapamadu Sangsluba Matamda Muyishinga, Mapamad Tadoptuna,
Khonjoi village ta leiba yum amara chensing ki bedagi police ki kangbuna nongmai round ani kaptana miyoi singa du lepna ba khanki aduba lepa laitana manak nak umang na chensing ki haidi mafam madu da operation sa thaba matam singjang ama screwdriver ama wireless ama mobile phone ama sial khara ama di Bangladesh police constable ama gi I card ama fakat pangam ki haidi makhata na ngarang ayu Southwest Khasi Hills police BSF ama di local villager sing yawn umang gi sarwa du sa ki bo operation na Bangladesh national mari fakat pangam ki phara ba singa du Jahangir Elom say kunga mga Shen Hussein say kuntra Mepus Rahman say kuntra ga mga madi Marupur Rahman say kuntra ga tuikawi hari Marupur Rahman Bangladesh Police Constable ni hari Chuchampura yuakri ngasi numiyong ba matung pung ani ga minute taraga taruk taba matam Chuchampur district Richter scale 3.4 yon yuakri haina National Center for Seismology ki report man hari report asna makata na hari bana UR ha ki badugi epicenter asi latitude 24.35 degree north amasum longitude 93.54 degree east oiki UR ha ba sigi defna kilometer 2 oiki adu maina ma ngasi thoki ba UR ha ba du da district asi da akai to ina traga khudong thi ba thoki ba gi report amata leiti haina mari de na district authority ki mekede gi phongdoraki Myanmar ki refugees singa drug lab tana pusilak par national security da akai ba pire Myanmar hu chuk thok liba crisis asina maram oiraga leba asigi national security da sound akai ba pire masigi mathata leba asida phangliba synthetic drug ki sada maudra de Myanmar ki thajilakhi bani haina intelligence ki report amana hari Directorate of Revenue Intelligence amasum Intelligence Bureau ki report matung ina Nepal Bangladesh amasum Mizoram da ain kaina thajilakli yamlaba drugs singa si Myanmar da gine India ki oina su leba asida phangliba synthetic drug ki sada maudra de Myanmar ki thajilakhi bani drugs singi manung da youth singa khwaidi gi hena demand toriba si yaba tablet asini yaba tablet singa si Myanmar ki lupa tara da leiraga Indian market ta lupa lising amadigi lupa lising amaga sani phau yoli Myanmar da hauzik thokliba ira asina maram oiraga drug smuggler singna khwaidigi hena khudong saba lawri phibam asina leba asida law enforcement singda khwaidigi asoga singnaba kya oire drug singa si smuggler singna pushilakpi ki mathakta Myanmar dagi lanjenara kiba refugee singa siga loinaraga lakhibani leba aski north east state singa si drug smuggler singna drug puthok pusin tawbigi transit point ama oin sisinari Myanmar ki drug pushilakpi ki khwaidigi hena nungairiba mafam asi Myanmar amasu Myanmar ga lonariba kilometer sangarum sangba border gi saruk asini Myanmar amasu Mizoram ga lonariba border gi saruk singa si asukpa umang turel amasu sathoksin yamno khudong thininga oiba mafam kaya leibana security agency sing irai laina control to bangamde masigi khudong chaba sing lawr smuggler singa sina Mizoram gi Samphai district sida ihar hana drug singa si pushilakpani Myanmar ga lonaba Taitu turel sisu drug puthok pusinda khwaidigi hena nungaiba mafam moiri Myanmar ga lonariba Zokha Watha village asisu Myanmar smugglers singi khwaidigi nungaiba mafam moiri hari mafam singa sigi drug singa si Assam tamna puraklaga leba asigi tuan mafam da smuggler tawbagi thabak sathai drug smugglers singa si Myanmar military junta gi mathata lal horiba Chin National Army na back tawi hari militant group singa sigi mateng loraga drug smugglers singa sina yamlaba po singa si India irai laina pusilapki thabuk sathari methamphetamine drug trade asi khwaidigi hena sendong lei business amas oi hariba drug asi Myanmar ki United War State Army na control tawi hariba laholo basina sahi gi oina sathariba drug ki trade value asi lupa crore lakh 15 Sun State Army amasum People's Malaysia Force asisu heroin number 4 drug ki market asida asobo role lawri hariba laholo singa sigi drug laboratory sing kasin amasum Sin State salaidi drug singa si yolaga phanglak senpham singa duna kusu khulai kya leibira sijanai United Nations ki report matu ina Myanmar methamphetamine drug trafficking gi sang asi leba duda military junta na khu tawkhraba matungda khange hengalaki maru ina Myanmar gi Sun State asi drug khwaidigi sound la lon phamawari Myanmar gi yamlaba drug sing leba asi thajilakpa asina maram oiraga India gi national security the sound akiba pire maru ina leba asi awang pok thanga Myanmar ga lonariba porous border sing da drug smuggler sing na drug la lon bi thaba sound sathari Myanmar asi hanadigi hauna su drug khwaidigi sound la lon ba leba mani haina pausna makata na phongdorakli duga tendana sum myam na thamjaram ge du haus ko ni myam paus mata solution jarage mas makhata bana update